Film Forum Manipur ki amata ngaraba Apex Body Gil Association try to pullaga semjaba adumno Film Forum Manipur ni Film Forum Manipur ki chana khangul yamna maik singna lejai film to biri ba artist director cameraman khudima Film Forum ki chana khangul chi ma na sebo de sanari film ki wangda film ki khudum sabal lorga kanagumina my personal life da amul palambi da khongdaru bana traga kaligumba atop lambi amada makoi ki sanga lambi da khong thamu bana traga moral immoral gi thabak to ba madu film hormone bu mari lene de film da khongda bigi ena chambir tar khadi chana kaun chinje mayek sim ngak ta chapiu film ni manungda thadok atom tholok pai bese mama mapa moina film forum na wele dabudu masi ngarang social media da karida tahir da ba kaya nupi angang kharagi thole ba ti mata mai bese masi yamna nungai te madu individual life da mukhin salu lam sanne madu film mari le na thabang na individual life da moi character mai sen mani madu matung da moi film da amon khomun da su yaroi adu sina para werega hawari ba angang pimsa na pamsa sinju section biu taxi kasi leina album moro short film moro feature film moro yamna neat and clean character amaga loina na zambiro gadget singasu sinmatungda mang da tariba hoji thoiba thokdok se thokna ba mama mapa oibi singna arkilam da pusandiri ba music video album oigera film oigera web series oigera masi gazin chingisu yamna section ba mathok tai